ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯨꯝ ꯅꯝꯕꯔ 23꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯔꯨꯝ ꯅꯝꯕꯔ 23꯫ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯤ꯫ ꯔꯣꯁꯤꯕꯂꯥ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯃꯥ ꯒꯣꯃꯇꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯔꯣꯁꯤꯕꯂꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯇꯤ ꯔꯣꯁꯤꯕꯂꯥ, ꯕꯤꯅꯣꯏ ꯑꯃꯗꯤ ꯒꯣꯃꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯟꯅꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯕꯤꯅꯣꯏꯅ ꯍꯥꯟꯅꯅ ꯐꯣꯟꯗ ꯄꯥꯎ ꯄꯤꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯜꯂꯕꯒꯤ ꯇꯨꯡꯗ ꯔꯣꯁꯤꯕꯂꯥꯗ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯣ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯒꯣꯃꯇꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯁꯤꯕꯂꯥꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯔꯣꯁꯤꯕꯂꯥꯒꯤ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯁꯨꯛꯄ ꯑꯃꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯇꯥꯗꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯖꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯈꯔ ꯁꯥꯡꯏ꯫ ꯅꯥꯀꯟ ꯅꯥꯀꯟꯗ ꯀꯥ ꯀꯌꯥ ꯑꯃ ꯂꯩꯍꯧꯏ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯇꯦꯛ ꯑꯀꯥꯏ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯁꯤꯕꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯃꯍꯥꯛ ꯀꯤꯊꯤ ꯀꯤꯔꯨꯝꯁꯨ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯍꯩꯅꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯔꯨꯝ ꯅꯝꯕꯔꯁꯤꯡ ꯑꯗꯣ ꯃꯊꯪ ꯊꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯔꯣꯁꯤꯕꯂꯥꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯁꯤꯗꯅꯤ, ꯑꯩ ꯊꯣꯡ ꯍꯥꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯒꯣꯃꯇꯤ ꯑꯃꯗꯤ ꯕꯤꯅꯣꯏꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯤꯕꯂꯥꯗꯤ ꯃꯁꯥꯗ ꯏꯄꯥꯝ ꯄꯥꯝꯗꯕꯒꯨꯝ ꯇꯧꯏ꯫ ꯍꯣꯏ, ꯀꯥ ꯑꯗꯣ ꯃꯣꯠꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯅꯥꯜꯂꯤ, ꯂꯪꯇ꯭ꯔꯤꯛ ꯂꯪꯏ꯫ ꯌꯦꯡꯈꯤꯕꯗ ꯐꯖꯔꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯒꯣꯃꯇꯤꯅ, "ꯑꯩ ꯔꯣꯁꯤꯕꯂꯥ, ꯅꯪꯕꯨ ꯁꯤꯕꯨ ꯄꯥꯝꯗꯕ꯭ꯔꯣ? ꯅꯁꯥꯗꯨꯕꯨꯏꯍꯥꯎ ꯍꯔꯥꯎꯗ꯭ꯔꯤꯕꯗꯨꯕꯣ? ꯑꯁ ꯈꯪꯗꯦꯗ ꯏꯃꯥ, ꯑꯩꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯥꯡ-ꯐꯥꯡ ꯆꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯅꯦ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯐꯝ ꯊꯤꯕ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯑꯁ ꯄꯥꯕꯨꯡ, ꯑꯗꯨꯒꯤ ꯅꯠꯇꯦꯗ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯌꯨꯝꯕꯨ ꯑꯗꯨꯅ, "ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯔꯣꯏꯗ ꯁꯤꯗꯒꯤꯗꯤꯅꯦ, ꯀꯥꯒꯤ ꯂꯩꯔꯤꯕ ꯊꯥꯒꯤ ꯚꯔꯥꯁꯨ ꯑꯩꯅꯅꯦ ꯍꯟꯊꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯑꯗꯨꯃꯛ ꯂꯩꯔꯣ꯫ ꯍꯣꯏ, ꯃꯇꯝ ꯈꯔ ꯌꯦꯡꯉꯣ, ꯍꯩꯅꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯁꯤꯟꯕꯤꯒꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯑꯩꯒꯤ ꯕ꯭ꯔꯥꯟꯁ ꯂꯩ ꯍꯥꯏꯖꯔꯤꯕ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯕꯗ ꯕꯤꯅꯣꯏꯅ, "ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯆꯠꯂꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯕꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯨ ꯑꯗꯨꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ, ꯃꯌꯥꯝ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯕꯤꯍꯧꯔꯣ" ꯍꯥꯏꯔꯝꯂꯒ ꯌꯨꯝꯕꯨ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥ, ꯒꯣꯃꯇꯤ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯒꯣꯃꯇꯤ ꯑꯃꯗꯤ ꯕꯤꯅꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯔꯣꯁꯤꯕꯂꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯔꯣꯁꯤꯕꯂꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯒꯣꯃꯇꯤ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯌꯨꯝꯕꯨ ꯑꯗꯨꯒ ꯎꯅꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯔꯣꯁꯤꯕꯂꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯌꯨꯝꯕꯨ ꯑꯗꯨꯅ, "ꯏꯕꯦꯝꯃ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ." "ꯑꯪꯀꯜ, ꯀꯔꯤ ꯍꯥꯏꯒꯦ?" "ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ?" "ꯔꯣꯁꯤꯕꯂꯥ ꯍꯥꯏꯕꯅꯦ." "ꯑꯣ, ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯅꯍꯥꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯔꯝꯁꯨ ꯑꯗꯨꯃꯛ ꯍꯪꯉꯨ꯫
ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯅ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯗꯦꯟꯖꯔꯁ ꯍꯥꯏꯅ ꯊꯥꯕ ꯃꯐꯝꯁꯤꯡꯒꯗꯤ ꯅꯍꯥꯛꯅ ꯆꯪꯂꯨꯒꯅꯨꯀꯣ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯤꯕꯅꯦꯕ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯅꯈꯣꯏ ꯆꯪꯂꯨꯒꯅꯨ ꯑꯗꯨꯒ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯃꯐꯝ ꯈꯔꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯤꯂꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯍꯣꯏ ꯑꯪꯀꯜ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯔꯨꯝꯁꯤꯡꯗꯣ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝ ꯆꯦꯛꯃꯣꯛ ꯂꯥꯎꯗꯦ ꯇꯨꯃꯤꯟ ꯂꯩꯅꯤ ꯔꯣꯁꯤꯕꯤꯂꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯔꯨꯝ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯁꯜꯂꯛꯂꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯣ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯏ ꯔꯣꯁꯤꯕꯤꯂꯥ ꯇꯨꯃꯤꯟꯅ ꯏꯆꯤꯛ ꯆꯤꯛꯅ ꯂꯥꯛꯂꯝꯕꯗꯣ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨ ꯔꯣꯁꯤꯕꯤꯂꯥꯅ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯌꯦ ꯑꯁꯨꯝꯅ ꯈꯪꯂꯒ ꯇꯨꯃꯤꯟꯅ ꯆꯠꯂꯤꯉꯩ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯂꯒ ꯑꯄꯥꯕꯤꯅ ꯑꯅꯧꯕꯔꯣ ꯃꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯑꯩꯕꯨꯔꯣ ꯑꯧ ꯑꯅꯧꯕꯔꯕ ꯉꯁꯤ ꯂꯥꯛꯄ꯭ꯔꯕ ꯍꯣꯏ ꯃꯥꯅꯦ ꯍꯧꯖꯤꯛꯀ ꯊꯨꯡꯂꯔꯕꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯟꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯛꯏ ꯂꯟꯊꯣꯏꯕꯤꯁꯨ ꯊꯣꯔꯛꯂꯒ ꯔꯣꯁꯤꯕꯤꯂꯥꯕꯨ ꯌꯦꯡꯂꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯄꯥꯕꯤ ꯂꯟꯊꯣꯏꯕꯤꯅ ꯔꯣꯁꯤꯕꯤꯂꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯉꯁꯥꯏ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯑꯁ ꯃꯐꯝꯁꯦ ꯈꯔ ꯑꯗꯨꯝ ꯇꯝꯅꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯣ ꯀꯩꯁꯨ ꯇꯧꯗꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯄꯨꯡ 10 ꯇꯥꯏꯌꯦ ꯄꯨꯡ 1-2ꯐꯥꯎ ꯑꯗꯨꯝ ꯐꯣꯟ ꯌꯦꯡꯉ ꯂꯩꯊꯣꯛꯏ ꯐꯣꯟ ꯄꯥꯏꯕꯁꯨ ꯌꯥꯕ꯭ꯔꯣ ꯌꯥꯕꯅꯤ ꯑꯗꯣ ꯃꯣꯏꯗ ꯈꯪꯉꯝꯕꯗꯤ ꯌꯥꯗꯕꯅꯤ ꯇꯨꯃꯤꯟꯅ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯅꯣꯠꯕꯨꯛ ꯂꯩꯕ ꯆꯠꯀꯗꯕꯅꯤ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯔꯣꯁꯤꯕꯤꯂꯥꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯔꯣꯁꯤꯕꯤꯂꯥꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯀꯨꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯊꯣꯔꯛꯂꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯔꯣꯁꯤꯕꯤꯂꯥꯒꯤꯅ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣꯏ ꯅꯤꯡꯂꯨꯕ ꯆꯥꯎꯈ꯭ꯔꯕ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕꯒꯤ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯔꯣꯁꯤꯕꯤꯂꯥꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯏ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗꯣ ꯈꯔ ꯆꯥꯎꯊꯣꯛꯆꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯁꯤꯕꯤꯂꯥ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯔꯣꯁꯤꯕꯤꯂꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒꯤꯁꯤ ꯅꯇꯣꯝꯇ ꯂꯩ ꯍꯥꯏꯅ ꯀꯤꯔꯤꯔꯣ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯉꯍꯥꯟꯋꯥꯏ ꯏꯕꯦꯝꯃ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯝꯃꯤꯅꯦ ꯂꯟꯊꯣꯏꯕꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯕꯩ ꯋꯥꯅꯤ ꯅꯪꯁꯨ ꯈꯔ ꯂꯩꯔꯗꯤ ꯃꯤ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯕꯨ ꯏꯁꯥꯗ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯔꯣꯁꯤꯕꯤꯂꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯌꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯁꯤꯕꯤꯂꯥꯁꯦ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯇꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯂꯥꯎꯁꯦ ꯉꯍꯥꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯔꯦ ꯉꯥꯎꯖꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯅ ꯆꯪꯈ꯭ꯔꯤ ꯔꯣꯁꯤꯕꯤꯂꯥ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯗꯨꯗ ꯐꯝꯊꯔꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯡꯅꯥꯎ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯍꯥꯡꯇꯣꯛꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯕꯜ ꯐꯖꯅ ꯅꯤꯡꯊꯤꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯣꯁꯤꯕꯤꯂꯥꯅ ꯊꯥꯕꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯄꯒꯨꯝ ꯇꯧꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛꯇꯤ ꯄꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯣꯕꯦꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯅꯣꯕꯦꯜ ꯑꯗꯣ ꯄꯥꯔꯤ
asumna mahakna novel paringay pung kaya tarabagi haibado khangludri mahak tumsu tumningdi haiduna novel duma jamna sangna patharaklaba matungda mahakna pung yenglobadadi pung tara khara henduna leiramlei matam ada rosibelana ngasai yumbu aduna pung tara ge matungdagi di mapan thukunu haibado tasengna mahak kauthok urabani mahakti yumgi bhapta adumak hojiksu leiribani masidagi mahakna novel adu asum asum patharingai numerangi pung 13 henjinkhibado mahak khanghodrei asumna mahakna novel asum parambadagi pung thinjillakpanara karino mahak tumninglakpadagi rosibelana tumlagi haiduna mahak novel ado khumjillaga table adugi mathakta thamkhri aduga mahak masa ongtang sengdoklukhigi mapansu thokningi haiduna mahak washroom tamna lakli ngasai yumbu aduna pung 10 gi matung mapada thukano haikibado mahakti kauthok urabani mahana thongodo hangtoklaga mafam khudimakta yenakam matamdadi pumma mamlaga lerami haibadi mahanga titkador lambi ase mammi matam adar rosibelana as kaino tawgrisbo aikuna chatkidaba lambi asidi pumma mamine nakan kaloina mo leiribani aduga aikuna chatkadariba lambi asisu karino bla amadi thamliba phabajani ngasai aina cha tokdaga lakbadadi pungan kana thalobani da kanana bulat chenariba jalone mayo thogli khare adumna rosibela tu mathamoida khanjari masingda su murum sonduna mahagna yumdagi porakpa tostar ado mahagna puduna thorakli aduga mahagi washroom tamna lakli asum lakpana hojikti mahag washroom adu jawrabada rosibela na manungda sangdun leiri adumna mahagna washroom aduda manungda sangdun leiri ngai kana gumba ama mahagna leiriba adudagi satkibagi sawum mahagna phangi adubu mahak thoine hena khalludi mi bayam ama leibarina kana gumba oiramgani haiduna khalluribani masidagidi rosibela mahak masa singtupul loraduna thorakli aduga mahakna washroom gi thongodo lonsillamnaga mahaki katamna amuk lakli adumna mahanga lakamatamda kana gumba ahal oiraba hanubi amana kaurakpagum kana gumba amabu kaukhi adumna rosibela na chatlingai matam maduda kana gumba amana mahaki matungda miyoi ama hanubi amana kaukhibagum kauba aduda phat laithoktunai jinglei adubu mahana kanasu ukhidi tawgadabu mahaki matungdadi hanubi ama leplibado maanadi ubanati rosibela mahake torchlight ado koina asung kaplam laba matungda kanasu udaba adutta mahaki katamna paraprap lakli ngasaidagi mafam masida kithik kirum tawnaga laibane taroliba mo ngasida rosibela hena ki khalakladuna mahaki katamna paraprap selai asumna mahakna chelakpa matamda mahaki matungdasu kanagumba ama inrakpagum tawbadagi rosibela na tunghan handuna tostat ado kap tuna sum paraprap lakli rosibela na adumna gudrung chenkibada thangnabada leiriba kasing aduna tahowi matam maruda makhoinati mafamaruda tawriba thabakado tamnaribani haiduna tamak khantokli rosibela su hoi mayama ta haiduna chelaklaga mahaki ka gi thongado hangtoklaga manungda sangkhinabagi damakta yamna kanna honari tawadabu mahaki thongado hangtu u haiba sungya yadi maana phana kanna honarabasu hangtu u haiba sungya yadabaduda rosibela na karida pallaba jano haiduna yamna kanna namduna yingi asumna mahana yamna kanna honari ngai tanja adumaktada mahaki matungda kanagumba amabu gudrung chensalai adumna chensilakpaduda rosibela kiman khaduna mahaki torchlight ado phat olkhatuna kapi aduga mahaki mananganna thongaduda ngatharaga haibdi onsallaga alboiba naget aduda kana lakpanu haiduna torchlight ado kaptuna yingi adumna mahana yenglubadasu kana amata uraktri rosibela kiba asum hendilakpadagi mahak yumbu nupa adugi manakta chatsira haiduna khalli adubu mafam madu pumamami yumbu adugi yum manakta na amuk chatluba haibasi pumamma mafam maduta yamna khudong thiningai oigadoribani masidagidi ngasai yumbu aduna numidangi pung 10 takhrabadi mapan thukanu haikibado mahak khangning ningsing lakhi masidagidi mahakna karino aina tawgadoribasibo koilaw lawsira haiduna khalli adumna mahakna khallingai tungda leiriba thongado krok launa mathanta hanglakhi rosibela thongaduna hangkhibagi makholudu tabada mahak chukhunglei tuna leisallaklaga thongado hangtoklaga manunglomda chinsilai
ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯂꯩꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯡꯈꯔꯣꯝꯗ ꯐꯠ ꯆꯪꯈꯤꯕꯒꯨꯝꯅ ꯀꯥꯡꯈꯗ ꯖꯣꯟ ꯖꯣꯟ ꯍꯥꯏꯊꯔꯤꯕ ꯐꯤ ꯑꯃ ꯂꯦꯡꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯏ꯫ ꯔꯣꯁꯤꯕꯂꯥ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯥꯡꯊꯣꯜꯗ ꯌꯥꯟꯊꯔꯤꯕ ꯐꯤ ꯑꯗꯨꯅ ꯃꯁꯤ ꯂꯦꯡꯂꯝꯂꯤꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠ ꯂꯥꯎꯅ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯁꯤ ꯂꯦꯡꯂꯝꯕꯗꯨ ꯎꯕꯗ ꯀꯥꯡꯈꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯤꯂꯥꯅ ꯃꯍꯥꯛꯅ ꯀꯥꯡꯈꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯄꯥꯛꯊꯔꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯨꯕꯗꯗꯤ ꯀꯥꯡꯈꯗꯣ ꯏꯍꯥꯡ ꯍꯥꯡꯏ, ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯀꯥꯡꯈ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯃꯤ ꯑꯃꯅ ꯍꯤꯞꯂꯒ ꯂꯩꯕ ꯌꯥꯕ ꯀꯥꯡꯈ ꯅꯠꯇꯦ, ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯍꯦꯔꯥ, ꯃꯐꯝꯁꯤꯗꯕꯨ ꯀꯅꯥ ꯂꯩꯒꯗꯣꯏꯅꯣ ꯑꯁꯥꯝꯅ ꯅꯦꯝꯕꯁꯤꯗꯕꯨ? ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 12 ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯡ 12 ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯔꯣꯁꯤꯕꯤꯂꯥ ꯀꯤꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯤꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯤꯂꯥ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯇꯨꯝꯕꯅ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯍꯥꯛ ꯇꯨꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯑꯣꯟ ꯇꯧꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯔꯣꯏꯕꯤꯗ ꯎꯪꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯎꯪꯂꯛꯄ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗꯤ ꯎꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯦꯡꯂꯝꯕꯒꯨꯝ ꯌꯥꯝꯅ ꯇꯞꯅ ꯐꯦꯔꯦ ꯐꯦꯔꯦꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯤꯕꯤꯂꯥ, ꯃꯅꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯝꯅꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯃꯐꯝ ꯑꯁꯦ ꯈꯔ ꯇꯝꯅꯕꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯔꯣꯁꯤꯕꯤꯂꯥ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯨꯝꯂꯨꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯠꯄꯁꯨ ꯃꯍꯥꯛꯅ ꯀꯤꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯟꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯤꯕꯗꯨ ꯏꯪꯕꯒꯤꯗꯤ ꯅꯠꯇ꯭ꯔꯤ, ꯀꯤꯃꯟꯕꯒꯤꯅꯤ꯫ ꯐꯩꯖꯨꯞꯇꯣ ꯃꯆꯥ ꯑꯣꯏꯅ ꯁꯨꯞꯂꯝꯕꯗꯒꯤ ꯑꯆꯧꯕ ꯑꯣꯏꯅ ꯂꯧꯊꯣꯛꯂꯒ ꯑꯆꯧꯕ ꯑꯣꯏꯅ ꯃꯁꯥꯗ ꯁꯨꯞꯆꯤꯟꯗꯨꯅ ꯑꯀꯤꯕꯗꯣ ꯈꯥꯡꯂꯩ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯑꯗꯣ ꯁꯨꯞꯆꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯍꯅꯨꯕꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯤꯕꯤꯂꯥꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯄꯤꯛ ꯀꯥꯡꯂꯤ, ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯂꯗꯨꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥ ꯃꯍꯥꯛ ꯀꯤꯕ ꯍꯦꯃꯟꯈꯤꯕꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯣꯟ ꯊꯣꯛꯅꯗꯤ ꯀꯞꯇꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ? ꯑꯩꯕꯨ ꯉꯁꯤ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯋꯥ ꯉꯥꯡꯂꯤꯕ ꯍꯅꯨꯕꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯝꯖꯤꯜꯂꯤꯕ ꯐꯩꯖꯨꯞ ꯑꯗꯣ ꯇꯞꯅ ꯈꯤꯇꯪꯈꯛ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯔꯣꯁꯤꯕꯤꯂꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯣ ꯃꯍꯥꯛ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗꯣ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗꯕ ꯑꯃꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯑꯩꯅ ꯐꯩꯖꯨꯞ ꯈꯨꯝꯖꯤꯜꯂꯒ ꯂꯩꯕꯁꯤꯗ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯐꯩꯖꯨꯞꯁꯦ ꯍꯥꯏꯗꯣꯛꯂꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯂꯒ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯍꯥꯏꯕꯗꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯨ 12 ꯍꯦꯟꯖꯤꯟꯈ꯭ꯔꯦ, 1 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯔꯣꯁꯤꯕꯤꯂꯥꯗꯣ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯣ ꯇꯞꯂꯤ ꯎꯏꯁꯤꯜꯂꯛꯂꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯤꯂꯥꯗꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯈꯨꯝꯗꯦ, ꯀꯣꯛꯇꯤ ꯑꯁꯨꯝ ꯊꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯤꯂꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨ ꯑꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯏ꯫
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯔꯣꯁꯤꯕꯂꯥꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯅꯕ ꯖꯥꯠꯂꯅꯤ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯂꯒ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯡꯖꯤꯟꯗꯨꯅ ꯂꯣꯟꯁꯤꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯃꯃꯥꯏꯒꯗꯣ ꯏꯁꯨꯞ ꯁꯨꯞꯆꯜꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯥꯎ ꯂꯥꯎꯔꯒ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯍꯤꯒꯠꯂꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯔꯣꯁꯤꯕꯂꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯊꯣꯡ ꯑꯗꯨꯗ ꯍꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯂꯨꯈꯝꯅ ꯊꯣꯡ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯜꯂꯒ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯆꯦꯜꯍꯧꯔꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯤ꯫ ꯃꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯆꯤꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯁꯤꯕꯂꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯈꯤꯗꯦ꯫ ꯔꯣꯁꯤꯕꯂꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯨꯡꯊꯥ ꯊꯥꯗꯣꯔꯛꯇꯕ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯃꯍꯥꯛꯅ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯂꯦꯝ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯒꯤ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯔꯣ ꯍꯩꯊꯔꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯅ ꯆꯣꯠꯈ꯭ꯔꯤ꯫ ꯃꯈꯣꯡꯗꯒꯤ ꯆꯥꯏꯊꯣꯔꯛꯄ ꯏꯅ ꯔꯣꯁꯤꯕꯂꯥꯒꯤ ꯀꯥ ꯑꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯔꯣꯁꯤꯕꯂꯥ ꯍꯦꯟꯅ ꯀꯤꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯌꯥꯝꯅꯁꯨ ꯀꯞꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯂꯩꯃꯥꯏꯗ ꯆꯥꯏꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯏꯒꯤ ꯏꯈꯣꯡꯗ ꯂꯣꯏꯅꯃꯛ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯁꯨ ꯏ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯏ ꯑꯗꯣ ꯊꯦꯡꯗꯅꯕ ꯃꯍꯥꯛ ꯂꯩꯗꯨꯅ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯃ ꯂꯩꯔꯝꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯔꯣꯁꯤꯕꯂꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯔꯣꯁꯤꯕꯂꯥ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯔꯣꯁꯤꯕꯂꯥ ꯃꯅꯥꯀꯣꯡ ꯀꯟꯅ ꯃꯦꯟꯁꯤꯟꯖꯔꯤ꯫ ꯑꯗꯨꯝꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤꯉꯩ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯔꯣꯁꯤꯕꯂꯥ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯃꯅꯨꯡ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯐꯛꯂꯥꯡ ꯄꯨꯝꯅꯃꯛ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯔꯣꯁꯤꯕꯂꯥꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯌꯦꯡꯂꯛꯄꯗꯗꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯁꯤꯕꯂꯥ ꯍꯔꯥꯎꯃꯟꯈꯤꯕꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯂꯩꯃꯥꯏ ꯑꯗꯨꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯕꯅ ꯏ ꯑꯗꯨꯗ ꯍꯟꯖꯤꯟ ꯅꯥꯟꯊꯨꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯦ ꯏꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯅꯕꯒꯤ ꯇꯧꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯃꯉꯣꯟꯗ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯊꯣꯛꯍꯧꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯖꯒꯥ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ꯫ ꯀꯥꯏꯔꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯃ ꯔꯣꯁꯤꯕꯂꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯗꯨꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯅꯠꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯁꯦ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯍꯥꯛ ꯍꯅꯨꯕꯤꯒꯤ ꯁꯛꯇꯝ ꯑꯃꯗ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯁꯤꯕꯂꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯤꯡꯁꯦꯜ ꯑꯗꯣ ꯊꯥꯗꯈꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯍꯦꯛ ꯊꯥꯗꯈꯤꯕꯒ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯍꯅꯨꯕꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯁꯤꯕꯂꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯁꯤꯕꯂꯥꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯔꯣꯁꯤꯕꯂꯥꯒꯤ ꯀꯥꯗ ꯆꯪꯂꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯤꯕꯂꯥ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫
ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯂꯩꯊꯣꯔꯛꯄꯗ ꯍꯅꯨꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅꯁꯨ ꯔꯣꯁꯤꯕꯂꯥ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯑꯩ ꯑꯄꯥꯕꯤꯗꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯔꯣꯁꯤꯕꯂꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯗꯣ ꯁꯣꯏꯅꯒꯗꯕ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯪꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯔꯣꯁꯤꯕꯂꯥꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯆꯪꯍꯟꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯌꯥꯔꯔꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯗꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯔꯨꯜꯅꯤ ꯍꯥꯏꯗꯨꯅ ꯔꯣꯁꯤꯕꯂꯥꯗ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯑꯩꯗꯤ ꯀꯥ ꯑꯁꯤꯗ ꯏꯇꯣꯝꯇ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯒꯤꯅꯣ ꯑꯃꯗ ꯑꯩ ꯂꯩꯖꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯔꯨꯝ ꯑꯃꯗ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯔꯣꯁꯤꯕꯂꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯪꯗ ꯃꯪ ꯐꯠꯇꯕ ꯃꯪꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗꯩꯁꯤꯗ ꯅꯍꯥꯛꯅ ꯄꯥꯈꯟꯗ ꯈꯟꯖꯟꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯊꯣꯛꯄ ꯑꯣꯏꯔꯤꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯣ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯔꯣꯁꯤꯕꯂꯥꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯤꯕ ꯐꯔꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯩꯁꯨ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯕꯒꯤ ꯂꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯃꯌꯥꯝꯗꯣ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯔꯣꯁꯤꯕꯂꯥꯅ ꯃꯌꯥꯝ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕꯗꯣ ꯔꯣꯁꯤꯕꯂꯥꯅ ꯎꯍꯧꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯔꯣꯁꯤꯕꯂꯥ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯄꯣꯅꯥ ꯄꯥꯟꯁꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯁꯤꯕꯂꯥ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯑꯀꯤꯕ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯔꯣꯁꯤꯕꯂꯥꯅ ꯅꯣꯡꯁꯦ ꯁꯨꯛꯉꯥꯏ ꯍꯦꯛ ꯉꯥꯟꯗꯦꯗ ꯍꯥꯏꯗꯨꯅ ꯅꯤꯟꯗꯥ ꯇꯧꯖꯔꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ 3 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯁꯨ ꯑꯁꯨꯝ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡ ꯉꯥꯜꯂꯝꯕ ꯑꯁꯤꯗ ꯔꯣꯁꯤꯕꯂꯥ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅꯅꯕ ꯕ꯭ꯔꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯖꯕꯗ ꯔꯣꯁꯤꯕꯂꯥ ꯑꯀꯤꯕ ꯄꯥꯈꯠꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯒꯤ ꯃꯇꯨꯡ इनदुना ममाय ममित तारुरगे खंदुना परप परप महाकी खावगी मनाक्ता संगसिल्लई अदुगा स्ट्रेन अदु चिंगथोक्तुना महाकी ब्रशिंग अदो लौथोक्नबो होनरिङै महाकी मतुंगदा कनागुबा अमसु खाव अमा स्ट्रेन चिंगथोखिबगी मखोल ताई रोसिबलाना कनानो हाइदुना महाकी तुंगलोमदा सट लैथोक्तुना जेंगथोक्लुई अदुबु कना अमत्ता लैरमदे कना अमत्ता लैतबदि लादना मफम अमत्तादा ट्रेन पानबा पोट अमत्ता लैबा नत्ते महागना हुजिक सिजिन्नरिबा खाव असे खक्तनी ट्रेन पालिबा मतम मददा रोसिबलाना तुमिन्ना कादु क्या कोइबदा सम जिंगलगा महाकी ट्रेन अदो अमुक चिंगसिनखी अदुम ट्रेन अदुन हेक चिंगसिनखिबगा असोंलोमदा रोसिबलागी तुंगलोमदसु ट्रेन अमा जरा रंग चिंगसिनखी मतम मददा रोसिबलाना कादुगी मनुंग अदुदा महागा तौरिबा थबक अदो इको चटपदगी महाकी खोंजन दो हंजन हंजन ताबा ओइरमगनी हाइदना मपुनिंगदा खल्लदुना महागना पारिबा पोचै चिंग अदो पुरगा महाग मपालोमदा परप्रप थुरकले अदुगा थोंग अदो ngasallamlaga महाग मयामना ब्रश तौरिबा अदुमदा लाकली मतावा सुमना रोसिबलाना लाकपदो उबदा मयामना ngarang na hangna kana lawliबदो mangda kari kari uribano haiduna hangi maruda रोसिबलाना महाके ममंगदा उखिबसिंग अदो लोइनमक पाव तमदुना मयाम सिंग अदुदा खंगहल्ली
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯟꯊꯣꯏꯕꯤꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯃꯪꯒꯁꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯍꯣꯏ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯃꯪꯗ ꯇꯧꯕꯗꯨꯗꯤ ꯇꯧꯈꯤꯗꯦ ꯃꯗꯨꯗ ꯑꯄꯥꯕꯤꯅ ꯀꯗꯥꯏꯗꯒꯤ ꯅꯪꯗꯤ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯂꯕꯅꯤꯅ ꯀꯥꯏꯗꯒꯤ ꯇꯧꯅꯤꯒꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤꯅꯦ ꯌꯥꯝ ꯀꯤꯖꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯑꯩꯗꯤꯅꯦ ꯀꯤꯕ ꯅꯠꯇꯦꯃꯤ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯑꯃꯗꯤ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯣꯟ ꯇꯥꯕꯒꯨꯝ ꯇꯧꯏ ꯍꯥꯏꯕ ꯉꯁꯥꯏꯁꯨ ꯑꯩꯅ ꯆꯦꯟ ꯆꯤꯡꯊꯣꯛꯄꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯆꯦꯟ ꯆꯤꯡꯊꯣꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ ꯔꯣꯁꯤꯕꯂꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯆꯪꯈꯤꯕꯒ ꯊꯣꯛꯂꯛꯄꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯒꯅꯤ ꯈꯟꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯈꯔ ꯍꯥꯏꯗ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯅꯔꯤ ꯑꯄꯥꯕꯤ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯔꯣꯁꯤꯕꯂꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯃꯕꯥꯅꯤꯁꯨ ꯂꯩꯍꯧꯔꯤ ꯔꯣꯁꯤꯕꯂꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯨ ꯌꯧꯅꯕ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒ ꯔꯣꯁꯤꯕꯂꯥꯒ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯁꯦ ꯌꯥꯝꯅ ꯊꯣꯏꯅ ꯂꯥꯞꯅꯗ꯭ꯔꯕꯁꯨ ꯀꯥ ꯑꯍꯨꯝ ꯃꯔꯤꯗꯤ ꯑꯗꯨꯃꯛ ꯀꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯈꯔ ꯂꯥꯞꯅꯩ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕ꯭ꯔꯁ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟ ꯆꯤꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟ ꯆꯤꯡꯊꯣꯛꯄꯒ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛꯀꯁꯨ ꯆꯦꯟ ꯆꯤꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨ ꯔꯣꯁꯤꯕꯂꯥꯅ ꯈꯪꯒꯅꯤ ꯍꯟꯇꯛꯃꯨꯛꯇꯤ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯒ ꯆꯦꯟ ꯑꯗꯣ ꯖꯦꯠ ꯂꯥꯎꯅ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ ꯇꯨꯡꯗ ꯌꯦꯡꯅ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯔꯣꯁꯤꯕꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯡꯗ ꯂꯩꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯣ ꯁꯠ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨꯡ ꯍꯟꯗꯣꯛꯇꯨꯅꯁꯨ ꯃꯍꯥꯛꯅ ꯇꯨꯁꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯔꯣꯁꯤꯕꯂꯥ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ ꯔꯣꯁꯤꯕꯂꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯎꯕ ꯇꯝꯅꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯍꯦ ꯀꯅꯥꯅꯣ ꯑꯍꯤꯡꯗ ꯂꯥꯛꯎ ꯑꯍꯤꯡꯗ ꯇꯝꯅꯕꯣ ꯈꯪꯕ꯭ꯔꯥ ꯑꯌꯨꯛꯇ ꯇꯝꯅꯩꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗ ꯑꯁꯣꯝꯗꯒꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯅꯤꯅꯦ ꯑꯩ ꯌꯨꯝꯕꯨꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯑꯣ ꯁꯣꯔꯤ ꯑꯪꯀꯜ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝꯅ ꯀꯤꯕ꯭ꯔꯥꯅꯦ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯑꯪꯀꯜ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯑꯩ ꯃꯪ ꯐꯠꯇꯕ ꯈꯔ ꯃꯪꯉꯨꯔꯦ ꯑꯗꯨꯒꯤ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯛꯄꯅꯤꯗ ꯑꯣ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯃꯪ ꯐꯠꯇꯕ ꯃꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯑꯃꯗ ꯂꯩꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯤꯐꯝ ꯍꯣꯡꯗꯨꯅ ꯀꯥꯆꯤꯜ ꯑꯃꯗ ꯌꯦꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅꯁꯨ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯑꯪꯀꯜ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯑꯩꯅꯦ ꯅꯣꯏ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯥꯁꯦ ꯁꯦꯡꯗꯣꯛꯀꯗꯕ ꯈꯔ ꯂꯩꯔꯦ ꯅꯉꯣꯟꯗ ꯃꯪꯂꯦꯝ ꯍꯥꯒꯦꯝꯅꯔꯤꯕꯗꯨ ꯃꯪ ꯐꯠꯇꯕ ꯃꯪꯂꯤꯕꯗꯨ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯗꯕꯒꯤꯅꯤ ꯑꯩ ꯃꯤ ꯀꯧꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯍꯟꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯌꯥꯔꯅꯤꯗ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯊꯣꯛꯂꯝꯗꯥꯏꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕ ꯀꯥꯆꯤꯜ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯝꯃꯤ ꯔꯣꯁꯤꯕꯂꯥꯅ ꯀꯥꯆꯤꯜ ꯑꯁꯤꯗ ꯀꯔꯤꯕꯨ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯤꯕꯗ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯅ ꯌꯦꯡꯂꯝꯂꯤꯕꯗꯣ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯀꯥꯆꯤꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯃꯠꯇꯗꯤ ꯂꯩꯇꯦ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯃꯁꯤ ꯑꯍꯜꯁꯤꯕꯨ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯤ ꯎꯕꯗ ꯀꯔꯤ ꯈꯜꯂꯤꯕꯖꯥꯠꯅꯣ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯤꯖꯥꯠꯂꯥ
ꯑꯁ ꯃꯁꯤꯁꯨꯅꯦ ꯍꯟꯅꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯉꯁꯥꯏ ꯌꯨꯝꯕꯨ ꯑꯗꯨꯅ ꯌꯦꯡꯈꯤꯕ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯇꯨꯅ ꯊꯣꯛꯂꯛꯄꯗ ꯃꯗꯨꯗ ꯌꯥꯟꯈꯠꯂꯤꯕ ꯐꯤꯁꯤꯡꯗꯣ ꯃꯈꯥꯗ ꯕꯨꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯔꯣꯁꯤꯕꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯄꯗ ꯐꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯠꯂꯒ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯑꯩꯃ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯐꯥꯛꯇꯨꯅ ꯌꯦꯡꯂꯝꯕꯗꯨꯗ ꯇꯧꯔꯤ ꯃꯥꯜꯂꯤꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯌꯥꯟꯈꯠꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯟꯈꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤꯕꯗꯣ ꯃꯍꯥꯛꯇꯤ ꯎꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯁꯤꯕꯂꯥ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯤꯉꯩ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯔꯣꯁꯤꯕꯂꯥ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯆꯠꯇꯣꯏꯅꯦ ꯂꯣꯏꯁꯤꯜꯂꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯔꯣꯁꯤꯕꯂꯥꯁꯨ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤꯕꯗꯣ ꯄꯔꯞ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯔꯨꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯃꯗ ꯔꯣꯁꯤꯕꯂꯥꯅ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯕꯩ ꯆꯪꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯉꯁꯥꯏ ꯌꯨꯝꯕꯨꯗꯨ ꯂꯥꯛꯂꯝꯃꯒ ꯑꯗꯨꯝ ꯆꯪꯉꯝꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯅꯩ ꯃꯇꯝ ꯑꯃꯗ ꯔꯣꯁꯤꯕꯂꯥꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯃꯛ ꯂꯣꯠꯄ ꯃꯥꯟꯕꯗꯨꯅ ꯇꯧꯔꯤ ꯀꯩꯅꯣ ꯅꯣꯏꯅ ꯂꯣꯠꯂꯤꯁꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ ꯑꯁ ꯌꯥꯔꯦꯁꯦ ꯀꯩꯁꯨ ꯂꯣꯠꯇꯦꯁꯦ ꯂꯣꯏꯁꯜꯂꯣ ꯑꯩꯈꯣꯏ ꯉꯥꯏꯕ ꯋꯥꯔꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯉꯥꯏꯕꯗꯣ ꯋꯥꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯤꯕꯂꯥ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯈꯥꯎꯗꯣ ꯃꯔꯦꯡꯕꯥꯟꯗ ꯌꯥꯟꯁꯤꯜꯂꯒ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯊꯣꯡ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯍꯧꯕꯒꯨꯝ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯇꯝ ꯑꯃꯗ ꯔꯣꯁꯤꯕꯂꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯥꯡꯇꯣꯛꯂꯝꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯁꯤꯕꯂꯥ ꯑꯃꯗꯤ ꯑꯄꯥꯕꯤ ꯑꯗꯨꯒ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯁꯤꯕꯂꯥꯅ ꯑꯝꯇ ꯍꯥꯏꯌꯣꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯦꯕ ꯅꯈꯣꯏꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯏꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯂꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯀꯃꯥꯏ ꯍꯥꯏꯁꯤ ꯍꯥꯏꯅꯣ ꯑꯁ ꯑꯗꯨꯝ ꯍꯥꯏꯌꯨꯍꯦ ꯑꯁ ꯀꯩꯅꯣꯕ ꯅꯕꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯨꯡꯂꯤꯗꯨ ꯀꯩꯅꯣꯕ ꯀꯩꯗꯧꯒꯦꯕ ꯅꯣꯏ ꯑꯩꯅ ꯁꯤꯔꯒ ꯅꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯂꯥꯛꯑꯣꯁꯤ ꯃꯐꯝꯁꯤꯗ ꯍꯥꯏꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯔꯣꯁꯤꯕꯂꯥꯗꯣ ꯆꯔꯥꯡꯅꯍꯜꯂꯒ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯑꯁꯨꯝ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯒꯦꯠ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯌꯧꯅꯕ ꯒꯥꯔꯤ ꯑꯃꯨꯛ ꯇꯣꯡꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯉꯥꯏꯅꯔꯤ ꯒꯥꯔꯤ ꯉꯥꯏꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯋꯥꯔꯤ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯅꯠꯇꯅ ꯂꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯥ ꯚꯔꯥ ꯁꯥꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯥ ꯚꯔꯥ ꯁꯥꯟꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯠꯊꯣꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯣ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯤ ꯈꯪꯅꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯟꯈꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯤꯗꯣ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯩꯈꯥ ꯇꯥꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯂꯨꯗꯣꯏꯅꯣ ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯀꯣꯛ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯥꯎꯒꯦ ꯇꯧꯔꯝꯕ ꯑꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ
ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯣꯟꯈꯠꯂꯒ ꯃꯁꯤꯒꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯤꯡ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯈꯖꯤꯛꯇꯪ ꯊꯣꯝꯕꯗ ꯃꯍꯥꯛ ꯑꯁꯦ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯁꯣꯏꯕꯗꯒꯤ ꯑꯩꯁꯨ ꯀꯟꯅ ꯊꯣꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯝꯅ ꯈꯨꯝꯂꯨꯕ ꯑꯗꯨꯗ ꯍꯅꯨꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨ ꯀꯔꯤꯒꯤ ꯂꯣꯠꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯅꯨꯕꯤ ꯑꯁꯤꯅ ꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯍꯅꯨꯕꯗꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯅꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯅ ꯃꯦꯟꯈꯤꯕꯗꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯌꯦꯜꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ ꯀꯃꯥꯏꯅ ꯆꯠꯂꯣꯏꯗꯣꯏꯅꯣ? ꯅꯨꯄꯤ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯍꯅꯨꯕꯤꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯗꯨꯗꯨꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯒꯤ ꯃꯄꯥ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯗꯨꯅꯅꯤ꯫ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯐꯨꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯒꯥꯔꯤ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯧꯈ꯭ꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯔꯣꯁꯤꯕꯂꯥꯅ ꯑꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯔꯤꯕꯅꯣ? ꯅꯈꯣꯏꯗꯅ ꯀꯩꯝꯇ ꯇꯧꯗ꯭ꯔꯒ ꯑꯩꯉꯣꯟꯗꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯂꯤꯕ ꯀꯥꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯂꯔꯣꯏ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯥꯏꯊꯈ꯭ꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯤꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯌꯨꯝꯕꯨ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯏꯑꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯇꯝꯅꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯀꯥꯗꯨꯗ ꯑꯩꯅ ꯂꯩꯔꯒ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ ꯑꯁ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯃꯟꯗꯅ ꯂꯤꯊꯣꯛꯂꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯗꯣꯔꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯔꯦꯁꯦ ꯑꯩ ꯂꯩꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯩ ꯌꯥꯝꯅꯗꯤ ꯀꯤꯅ ꯂꯩꯗꯣꯏꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯣ ꯑꯗꯤ ꯀꯤꯌꯦꯒ ꯈꯣꯠꯂꯦꯒ ꯇꯝꯅꯩꯌꯦꯒ ꯂꯥꯟꯅ ꯂꯧꯕ ꯂꯧꯗꯕꯗꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯑꯪꯀꯜ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯌꯥꯝꯅ ꯇꯝꯅꯕ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯦ꯫ ꯁꯦ ꯑꯩ ꯃꯐꯝ ꯑꯃ ꯇꯥꯛꯄꯤꯒꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯝꯅꯕ ꯀꯥꯁꯤꯡꯁꯦ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯇꯩꯅꯕꯗꯒꯤ ꯐꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯡ ꯊꯛꯇ ꯕꯣꯔꯗꯤꯡ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯕꯣꯔꯗꯤꯡꯁꯤꯡ ꯑꯗꯨ ꯇꯝꯅꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯇꯥꯏꯅꯗꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯕ꯭ꯔꯦꯠ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯂꯣꯏꯅꯔꯕꯅꯤ ꯃꯥꯗꯤ꯫ ꯃꯥꯅ ꯈꯪꯗꯎꯗꯕ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯑꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯅꯦꯛꯂꯨꯗꯣꯏꯅꯣ? ꯌꯨꯝꯕꯨ ꯑꯗꯨ ꯅꯦꯛꯀꯗꯕ ꯅꯠꯇ꯭ꯔꯣ? ꯌꯨꯝꯕꯨ ꯑꯗꯨꯅ ꯅꯦꯛꯄ ꯉꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯌꯨꯝꯕꯨꯁꯤꯡ ꯑꯗꯨꯗꯤꯅꯦ ꯂꯤꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯃꯥꯏꯕꯗ ꯄꯩꯁꯥ ꯊꯥꯗꯕ ꯍꯥꯏꯁꯦ ꯃꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯥꯔꯛꯂꯣꯏ꯫ ꯅꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯄꯥꯕꯤ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯔꯣꯁꯤꯕꯂꯥ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯣꯛꯇꯣꯗꯣ ꯆꯞ ꯈꯥꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯀꯨꯝꯃꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯕꯨꯠ ꯃꯀꯣꯟꯅꯤ꯫ ꯀꯩꯗꯧꯕꯩ ꯅꯈꯣꯏꯅ ꯑꯗꯨꯗ ꯆꯪꯉꯨꯔꯤꯕꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯅꯈꯣꯏꯅ ꯉꯥꯡꯉꯤꯁꯤ ꯐꯥꯒꯤ ꯑꯣꯏꯕꯨ ꯅꯤꯡꯉꯤ꯫ ꯀꯨꯝꯃꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯨꯝꯒꯦ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯀꯥꯈꯠꯂꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡꯉꯩꯗꯤ ꯑꯩꯒꯤ ꯑꯣꯛꯇꯣꯗ ꯇꯣꯡꯕ ꯌꯥꯔꯣꯏ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯈꯤ꯫ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯉꯁꯥꯏ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯝꯕꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫
ꯔꯣꯁꯤꯕꯂꯥꯅ ꯑꯪꯀꯜ ꯉꯁꯥꯏ ꯑꯪꯀꯜꯅ ꯍꯥꯏꯈꯤꯕ ꯃꯥꯏꯕꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯂꯩꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯨꯔꯕꯁꯨ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯔꯣꯁꯤꯕꯂꯥ ꯑꯄꯥꯕꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯣ ꯌꯧꯔꯗꯨꯅ ꯃꯈꯣꯏꯁꯨ ꯀꯨꯝꯊꯔꯛꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯂꯤꯕꯁꯤꯗꯤ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡꯗꯅꯤ ꯔꯣꯁꯤꯕꯂꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯑꯃꯗꯅꯤ ꯑꯗꯨꯒ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀ꯭ꯂꯥꯁ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯣꯁꯤꯕꯂꯥ ꯑꯄꯥꯕꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯥꯏꯅꯔꯗꯨꯅ ꯔꯣꯁꯤꯕꯂꯥꯅ ꯇꯣꯉꯥꯟꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯁꯨ ꯇꯣꯉꯥꯟꯅ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯁꯤꯕꯂꯥ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯃꯤꯇꯧ ꯇꯧꯔꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯗꯣ ꯈꯪꯈꯥꯡ ꯈꯥꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯈꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯁꯥꯏꯗꯤ ꯑꯄꯥꯕꯤ ꯂꯟꯊꯣꯏꯕꯤꯒ ꯄꯨꯟꯅ ꯍꯜꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯤ ꯔꯣꯁꯤꯕꯂꯥꯅꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯥꯜꯂꯕꯗꯤ ꯉꯥꯏꯔꯝꯃꯨ ꯍꯥꯏꯅꯒꯗꯕꯗꯣ ꯍꯥꯏꯅꯍꯧꯗ꯭ꯔꯤ ꯔꯣꯁꯤꯕꯂꯥ ꯃꯇꯣꯝꯇ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯛꯇꯣ ꯑꯗꯣ ꯇꯣꯡꯗꯨꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕ ꯑꯃꯗꯗꯤ ꯃꯥꯔꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯧꯅꯗꯤ ꯇꯧꯔꯤ ꯔꯣꯁꯤꯕꯂꯥ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯛꯇꯣꯗꯣ ꯈꯔ ꯀꯟꯅ ꯊꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ ꯑꯁꯨꯛ ꯀꯟꯅ ꯊꯧꯔꯤꯕ ꯑꯣꯛꯇꯣ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯊꯧ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯕꯨ ꯆꯣꯡꯊꯔꯒ ꯏꯜꯂꯨ ꯍꯥꯏꯔꯤꯕꯔꯣ ꯑꯗꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤꯕꯗꯣ ꯔꯣꯁꯤꯕꯂꯥ ꯊꯣꯏꯗꯣꯛꯅ ꯅꯣꯛꯅꯤꯡꯂꯨꯗꯦ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯧꯖꯔꯤꯕ ꯐꯥꯒꯤꯗꯣ ꯃꯁꯥꯅ ꯅꯣꯛꯆꯔꯤ ꯑꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥ ꯑꯣꯛꯇꯣꯗꯨꯗ ꯁꯨꯝ ꯇꯣꯡꯂꯒ ꯆꯠꯂꯤꯉꯩ ꯃꯍꯥꯛꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯈꯔ ꯃꯍꯥꯛꯅ ꯇꯠꯇꯅ ꯑꯗꯨꯃꯛ ꯎꯔꯤ ꯇꯧꯕꯇꯕꯨ ꯍꯅꯨꯕꯤꯁꯤꯡꯗꯣ ꯏꯃꯥꯟ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯒꯨꯝꯁꯨ ꯇꯧꯔꯤ ꯔꯣꯁꯤꯕꯂꯥꯅ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯪꯀꯜ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯍꯅꯨꯕꯤ ꯑꯃ ꯍꯧꯖꯤꯛ ꯂꯩꯍꯧꯕꯗꯨ ꯎꯕꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯂꯣꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯕꯨ ꯍꯅꯨꯕꯤ ꯌꯦꯡꯅꯅꯕ ꯄꯥꯟꯕꯗꯧꯅ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯕꯗꯤꯅꯦ ꯅꯈꯣꯏꯒꯨꯝꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥ ꯇꯨꯃꯤꯟꯅ ꯂꯩ ꯔꯣꯁꯤꯕꯂꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯥꯀꯜ ꯑꯃꯗꯅꯤ ꯑꯗꯨꯒ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯌꯧꯔꯦ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯗꯒꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯐꯝꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯉꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯌꯥꯔꯅꯤ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯗꯒꯤ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯩ ꯅꯨꯡꯁꯤꯗꯅ ꯏꯆꯥꯅ ꯈꯔ ꯂꯛꯅꯕꯅꯤꯅꯦ ꯇꯣꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯑꯣꯛꯇꯣ ꯑꯗꯣ ꯌꯥꯡꯅ ꯁꯨꯝ ꯊꯧꯔꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯉꯁꯥꯏꯗꯒꯤ ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯝꯕꯗꯨ ꯁꯨꯡꯉꯥꯡ ꯉꯥꯡꯂꯛꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯂꯥꯟꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤ ꯈꯣꯡꯅ ꯆꯠꯈ꯭ꯔꯁꯤꯔꯥꯅ ꯈꯟꯕ ꯑꯩ ꯈꯪꯉꯤꯗ ꯌꯧꯗꯣꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯣꯛꯇꯣꯗꯣ ꯌꯥꯡꯅ ꯁꯨꯃꯛ ꯊꯧꯔꯤ ꯇꯁꯦꯡꯅ ꯔꯣꯁꯤꯕꯂꯥꯅ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯇꯣꯡꯅꯤꯡꯗꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯧꯅ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯕꯗꯨꯗ ꯃꯥ ꯍꯩꯅꯗꯗꯨꯅ ꯀꯨꯝꯗꯨꯅ ꯈꯣꯡꯅ ꯆꯠꯈ꯭ꯔꯒꯦ ꯈꯟꯖꯕꯒꯤꯅꯤ ꯑꯗꯨꯕꯨ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯥꯟꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯪꯀꯜ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥ ꯐꯝꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯎꯗꯕꯗꯨꯗ ꯍꯥꯏ ꯅꯇꯣꯝꯇꯅꯤꯅꯦ ꯐꯝꯃꯤꯁꯦ ꯀꯅꯥꯝꯇ ꯌꯥꯎꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯐꯝꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯊꯦꯡꯄꯒꯨꯝ ꯑꯁꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯤ ꯑꯃ ꯐꯝꯃꯤꯟꯅꯕꯗꯧꯅ ꯏꯁꯥꯁꯤ ꯏꯆꯤꯟ ꯆꯤꯟꯕꯒꯨꯝꯕ ꯇꯧꯏ ꯑꯩꯅ ꯃꯥꯗꯨꯅ ꯌꯦꯡꯕꯗꯅ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃꯇꯪ ꯌꯦꯡꯊꯣꯛꯎꯀꯣ ꯅꯁꯥꯁꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯈꯔ ꯇꯧꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯔꯒ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣꯒꯤ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯠ ꯌꯦꯡꯈꯠꯂꯨꯕꯗ ꯍꯅꯨꯕꯤ ꯑꯃ ꯔꯣꯁꯤꯕꯂꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯨꯔꯦ
ꯃꯗꯨ ꯎꯕꯗ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥꯗꯣ ꯑꯣꯛꯇꯣꯗꯣ ꯈꯪꯈꯥꯝ ꯈꯥꯝꯂꯒ ꯔꯣꯁꯤꯕꯂꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯐꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯅꯅꯥꯛꯇ ꯍꯅꯨꯕꯤ ꯐꯝꯃꯦ ꯀꯨꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯐꯠ ꯆꯣꯡꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥꯗꯣ ꯚꯔꯥꯒ ꯑꯝꯇ ꯂꯧꯗꯕꯤ ꯍꯣꯠꯇꯨꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯤ ꯔꯣꯁꯤꯕꯂꯥ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏꯊꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏꯊꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯑꯗꯨꯋꯥꯏꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯂꯧꯔꯒ ꯃꯌꯨꯝꯗ ꯐꯣꯟ ꯑꯗꯣ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯣ ꯂꯧꯔꯒ ꯀꯣꯜ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯕꯤꯅꯣꯏꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯤ ꯏꯆꯥ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯀꯞꯂꯒ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯕꯅ ꯉꯥꯎꯔꯕ ꯃꯩ ꯍꯧꯔꯕ ꯕꯤꯅꯣꯏꯅ ꯐꯩ ꯈꯪꯒꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯅꯍꯥꯛ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯀꯗꯥꯏꯗꯅꯣ ꯂꯩꯔꯝꯂꯣ ꯍꯥꯏꯕꯗꯤ ꯅꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯃꯥꯟꯅꯕꯤꯅ ꯀꯧꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯒꯦꯔꯥ ꯑꯃ ꯇꯧꯔꯝꯂꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯃꯥꯒ ꯄꯨꯟꯅ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯕꯣꯕꯣꯛꯇꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯔꯔꯣই ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯂꯩꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯤꯕꯂꯥꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯌꯨ ꯇꯝꯈ꯭ꯔꯕꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗ ꯕꯤꯅꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯆꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯕꯤꯅꯣꯏꯒꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯇꯤ ꯏꯆꯥꯅꯨꯄꯤꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ ꯑꯩ ꯇꯝꯅꯔꯦ ꯌꯥꯝꯅ ꯀꯤꯔꯦ ꯂꯩꯕ ꯉꯝꯃꯔꯣꯏ ꯁꯤꯅꯤꯗꯅ ꯐꯣꯟ ꯊꯝꯃꯝꯗꯥꯏꯗꯨꯗ ꯃꯍꯥꯛꯅ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛ ꯁꯤꯔꯅꯤ ꯍꯥꯏꯔꯝꯃꯒ ꯊꯝꯈ꯭ꯔꯤꯕꯅꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤꯔ ꯈꯪꯗ꯭ꯔꯦꯅꯦ ꯑꯁ ꯌꯥꯈꯤꯔꯣꯏꯗ ꯏꯃꯥꯁꯤꯅ ꯀꯝꯗꯧꯕ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯅ ꯁꯤꯗ ꯌꯥꯔꯔꯣꯏ ꯑꯥꯗ ꯄꯨ ꯍꯥꯏꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯂꯧꯕ ꯂꯥꯛꯂꯒꯦꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ ꯃꯤ ꯃꯌꯥꯝꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯆꯠꯅꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯗꯨ ꯀꯩꯁꯨ ꯇꯧꯗꯕꯩꯅꯤ ꯅꯆꯥꯅꯨꯄꯤꯅ ꯈꯔꯒ ꯀꯤꯒꯟꯕꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯕꯤꯅꯣꯏꯒꯤ ꯃꯃꯥ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯑꯅꯥꯕꯁꯦ ꯋꯥꯠꯇ ꯄꯨꯊꯣꯛꯄ ꯌꯥꯔꯒꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯣꯁꯤꯕꯂꯥ ꯃꯍꯥꯛꯀꯤ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯇꯞꯅ ꯇꯞꯅ ꯑꯁꯨꯃꯛ ꯂꯥꯛꯂꯤ ꯃꯀꯣꯛ ꯑꯗꯣ ꯃꯃꯥꯏꯗ ꯅꯣꯟꯊꯖꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯌꯧꯅꯕ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯗ ꯑꯄꯥꯕꯤꯅ ꯅꯪ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯟꯊꯣꯏꯕꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯉꯥꯛꯇꯪ ꯉꯥꯏꯕꯤꯁꯤꯔꯅ ꯇꯧꯕꯅꯤ ꯑꯗꯨꯗ ꯃꯥ ꯍꯥꯟꯅ ꯆꯠꯂꯝꯃꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯍꯧꯔꯤꯕꯗꯨ ꯔꯣꯁꯤꯕꯂꯥ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯈꯨꯝꯗꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯃꯍꯥꯛ ꯀꯝꯗꯧꯅꯔꯒ ꯂꯦꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯑꯁꯨꯃꯛ ꯌꯦꯡꯂꯝꯕꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯂꯝꯕꯒꯨꯝꯅ ꯔꯣꯁꯤꯕꯂꯥ ꯊꯣꯏꯅ ꯍꯦꯟꯅ ꯃꯗꯨꯗ ꯈꯟꯖꯤꯜꯂꯨꯗꯦ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯣ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯎꯪꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯡꯈꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯀꯥꯡꯈꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁ ꯑꯩꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤ ꯀꯃꯥꯏꯅ ꯂꯩꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯄꯔꯞ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯀꯣꯛ ꯊꯤꯜꯂꯨꯕ ꯑꯗꯨꯗ ꯑꯄꯥꯕꯤꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯏ ꯔꯣꯁꯤꯕꯂꯥ ꯑꯣꯏꯔꯝꯕꯗꯨꯗ ꯑꯄꯥꯕꯤꯅ
ꯔꯣꯁꯤꯕꯂꯥ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯅꯪꯒꯤ ꯐꯣꯟ ꯂꯩ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯋꯥꯏꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯐꯣꯟꯗꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯅꯦ ꯑꯁ ꯑꯩꯗꯣ ꯉꯁꯤ ꯑꯍꯤꯡ ꯏꯊꯟꯗ ꯂꯩꯕꯗꯣ ꯌꯥꯝꯅ ꯀꯤꯔꯕ ꯐꯔꯦꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯪ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯥꯏꯔꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯈꯤ ꯔꯣꯁꯤꯕꯂꯥꯅ ꯃꯗꯨꯗ ꯊꯦꯡꯉꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯍꯥꯡꯗꯣꯛꯆꯈꯤꯕ ꯈꯛꯇꯅꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯅ ꯇꯥꯛꯂꯤꯕꯗꯤ ꯃꯈꯣꯏꯗꯤ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯇꯥꯛꯂꯤꯕꯅꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯣꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯔꯣꯁꯤꯕꯂꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯤ ꯃꯍꯥꯛ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯃꯍꯥꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤ ꯄꯔꯞ ꯂꯥꯛꯂꯒ ꯔꯣꯁꯤꯕꯂꯥ ꯅꯪ ꯁꯥꯎꯅꯨꯀꯣ ꯅꯪꯒꯤ ꯀꯥꯗꯗꯤ ꯑꯩꯈꯣꯏ ꯆꯪꯕ ꯀꯤꯌꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯂꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯏꯌꯥꯔꯄꯤꯁꯀꯨꯝꯕ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯕꯗ ꯑꯄꯥꯕꯤꯅ ꯑꯩꯒꯤꯗꯤ ꯂꯩꯇꯦ ꯂꯟꯊꯣꯏꯕꯤꯒꯤ ꯂꯩꯕꯅꯦ ꯍꯪꯉꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯟꯊꯣꯏꯕꯤꯗꯒꯤ ꯏꯌꯥꯔꯄꯤꯁꯇꯣ ꯍꯥꯏꯅꯔꯒ ꯄꯣꯔꯛꯂꯤ ꯑꯗꯨꯒ ꯔꯣꯁꯤꯕꯂꯥꯗ ꯄꯤꯔꯤ ꯇꯁꯦꯡꯅ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯔꯣꯁꯤꯕꯂꯥꯅ ꯂꯩꯔꯤꯕ ꯀꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯔꯣꯁꯤꯕꯂꯥꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯥꯎꯕ ꯃꯅꯨꯡ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯑꯃꯗꯤ ꯏꯁꯨ ꯊꯣꯏꯕꯤ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ ꯄꯪꯀꯧꯗ ꯀꯧꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯒꯝ ꯊꯤꯡꯖꯤꯟꯕ ꯑꯃꯗꯤ ꯀꯥ ꯑꯗꯨꯗꯒꯤ ꯄꯤꯊꯣꯔꯛꯂꯒ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯅꯨꯡꯇꯤꯒꯤ ꯇꯠꯇꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯆꯪꯂꯒ ꯃꯇꯣꯝꯇ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯊꯕꯥꯛ ꯐꯨꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯏꯄꯦꯝꯃ ꯍꯥꯏꯗꯨꯅ ꯀꯤꯔꯤꯕꯅꯤ ꯃꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯁꯤꯕꯂꯥ ꯌꯥꯝꯅ ꯀꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯈꯪꯕꯅ ꯐꯣꯟ ꯑꯃꯗꯤ ꯏꯌꯥꯔꯄꯤꯁꯇꯣ ꯄꯤꯔꯛꯂꯤꯕꯅꯤ ꯔꯣꯁꯤꯕꯂꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯄꯥꯕꯤ ꯔꯣꯁꯤꯕꯂꯥꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯅꯨꯕꯤ ꯑꯃꯅ ꯃꯁꯝ ꯃꯅꯥ ꯐꯟꯗꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯈꯤꯕꯗꯣ ꯑꯄꯥꯕꯤꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯄꯥꯕꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯄꯥꯕꯤꯅ ꯍꯧꯖꯤꯛ ꯔꯣꯁꯤꯕꯂꯥꯅ ꯆꯪꯈꯤꯕ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯃꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯅꯨꯡꯗ ꯂꯩꯈꯤꯕꯗꯣ ꯑꯩ ꯎꯍꯧꯔꯦ ꯔꯣꯁꯤꯕꯂꯥꯗꯣ ꯉꯁꯤ ꯑꯍꯤꯡ ꯁꯤꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯪꯅꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯅꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯣꯁꯤꯕꯂꯥ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯂꯣꯛ ꯍꯥꯡꯅꯕ ꯇꯧꯔꯨꯕꯗ ꯂꯣꯛ ꯊꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯂꯧꯔꯛꯄꯒꯤ ꯀꯩꯝꯇ ꯍꯦꯛ ꯀꯥꯟꯅꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯥꯟꯅꯗꯦ ꯃꯥꯒꯤꯁꯤ ꯄꯦꯇꯔꯟꯅꯤ ꯀꯃꯥꯏꯅ ꯂꯣꯟꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯣꯟ ꯑꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯂꯧꯈꯠꯂꯛꯂꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯊꯥꯡꯒꯠꯂꯒ ꯆꯦꯞꯊꯔꯞ ꯇꯧꯅ ꯌꯦꯡꯕꯗ ꯉꯁꯥꯏ ꯑꯄꯥꯕꯤꯅ ꯂꯣꯛ ꯍꯥꯡꯈꯤꯕꯒꯤ ꯃꯈꯨꯠꯅ ꯆꯤꯡꯈꯤꯕꯒꯤ ꯃꯔꯝ ꯇꯥꯔꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯍꯜꯂꯒ ꯆꯤꯡꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯌꯦꯡꯕꯗ ꯇꯁꯦꯡꯅ ꯂꯣꯛ ꯑꯗꯣ ꯍꯥꯡꯂꯛꯈꯤ ꯃꯁꯤꯗꯒꯤ ꯔꯣꯁꯤꯕꯂꯥꯅ ꯁꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯔꯤ ꯏꯁꯩ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯏꯌꯥꯔꯄꯤꯁ ꯑꯗꯣ ꯊꯤꯟꯖꯤꯜꯂꯒ ꯏꯁꯩ ꯑꯗꯣ ꯈꯔ ꯂꯩꯈꯠꯂꯒ ꯍꯧꯅ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯝꯕ ꯑꯃꯗꯤ ꯃꯁꯥ ꯐꯨꯝꯕꯪꯅꯔꯝꯕꯗꯣ ꯏꯁꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯏꯌꯥꯔꯄꯤꯁ ꯊꯤꯟꯗꯨꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯏꯁꯩ ꯑꯗꯨꯒꯤ ꯇꯥꯟꯊꯥ ꯆꯥꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯂꯥꯡꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯏꯌꯥꯔꯄꯤꯁ ꯇꯥꯔꯤꯕꯗꯣ ꯏꯁꯩ ꯑꯗꯨ ꯃꯨꯊꯠꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯃꯨꯛ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯤꯕꯁꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯣ ꯈꯪꯍꯧꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯀꯨꯛ ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯅꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯗ ꯑꯄꯥꯕꯤꯅ ꯅꯪ ꯉꯁꯥꯏ ꯐꯣꯟꯗꯨꯕꯨ ꯂꯣꯛ ꯍꯥꯡꯕ ꯍꯩꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯍꯩꯌꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯥꯡꯀꯠꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯕꯗ ꯅꯪꯅ ꯄꯦꯇꯔꯟ ꯍꯥꯡꯈꯤꯕꯒꯤ ꯃꯔꯝ ꯇꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯜꯂꯒ ꯍꯥꯡꯕꯗꯨꯗ ꯑꯗꯨꯝ ꯌꯥꯔꯛꯑꯕ ꯁꯦꯁ
ꯔꯣꯁꯤꯕꯂꯥ ꯅꯪꯁꯤ ꯍꯦꯀꯔꯅꯤꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯟꯊꯣꯏꯕꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯐꯔꯦ ꯆꯥꯔꯖꯔꯗꯣ ꯍꯣꯔꯦꯟ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯔꯒꯅꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯏꯁꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯤꯕꯂꯥꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯗꯨꯅ ꯃꯊꯪ ꯂꯥꯛꯅꯔꯛꯂꯤ ꯑꯗꯨꯒ ꯔꯣꯁꯤꯕꯂꯥꯗ ꯑꯄꯥꯕꯤꯅ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯆꯥꯔꯖꯔꯁꯨ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯑꯩꯒꯤꯗ ꯑꯃꯨꯛ ꯄꯤꯔꯛꯎꯀꯣ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯅ ꯔꯣꯁꯤꯕꯂꯥꯗ ꯍꯥꯏꯔꯤ ꯔꯣꯁꯤꯕꯂꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ ꯇꯧꯕꯇꯕꯨ ꯔꯣꯁꯤꯕꯂꯥꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯅꯕ ꯆꯠꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥ ꯃꯅꯨꯡꯗ ꯆꯪꯅꯔꯨꯔꯕꯗꯣ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯦꯞꯊꯗꯨꯅ ꯔꯣꯁꯤꯕꯂꯥꯒꯤ ꯀꯥꯗꯨꯗ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯏ ꯔꯣꯁꯤꯕꯂꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯆꯪꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯐꯥꯎꯕ ꯍꯥꯏꯔꯞ ꯎꯍꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗꯤ ꯔꯣꯁꯤꯕꯂꯥꯅ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯎꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯀꯤ ꯀꯥꯗꯤ ꯎꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯔꯣꯁꯤꯕꯂꯥꯅ ꯆꯪꯈꯤꯕꯗꯣ ꯑꯄꯥꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤꯗꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯐꯥꯎꯕ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤꯉꯩ ꯔꯣꯁꯤꯕꯂꯥꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯃꯤ ꯁꯥꯃꯤ ꯆꯪꯈꯤꯕꯗꯣ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯤꯅ ꯎꯍꯧꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯣꯁꯤꯕꯂꯥ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯂꯛꯇ꯭ꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯇꯣꯝꯇꯒ ꯂꯩꯔꯤ ꯀꯥꯗꯨꯅꯒ ꯈꯔꯒ ꯆꯥꯎꯔꯞ ꯇꯧꯕꯒ ꯃꯍꯥꯛ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯏꯁꯩ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯅꯥꯀꯣꯡ ꯑꯗꯨꯗ ꯏꯌꯥꯔꯄꯤꯁ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯏꯁꯩ ꯇꯥꯒꯦ ꯇꯧꯔꯨꯕꯗꯗꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯐꯣꯟ ꯑꯗꯨ ꯃꯩ ꯀꯌꯥꯝ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯩ ꯊꯣꯏꯅ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯆꯥꯔꯖ ꯇꯧꯁꯤꯜꯂꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯨꯞꯄ ꯏꯁꯩ ꯇꯥꯔꯒꯦ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯣ ꯆꯥꯔꯖ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯃꯣꯕꯥꯏꯜ ꯑꯗꯨ ꯆꯥꯔꯖ ꯐꯨꯜ ꯑꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯔꯥꯡꯒꯤ ꯃꯍꯥꯛꯀꯤ ꯅꯣꯕꯦꯜ ꯄꯥꯕ ꯂꯣꯏꯁꯤꯟꯗꯕꯗꯣ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯗꯨꯅ ꯅꯣꯕꯦꯜ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯐꯝꯈꯤꯕ ꯆꯧꯀꯤ ꯑꯗꯨꯗ ꯐꯝꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯅꯣꯕꯦꯜ ꯄꯥꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯣꯕꯦꯜ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯤꯕꯒꯨꯝ ꯒ꯭ꯔꯦꯛ ꯂꯥꯎꯅ ꯆꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯃꯨꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯣ ꯃꯁꯤ ꯏꯂꯦꯡ ꯂꯦꯡꯗꯕꯒꯨꯝ ꯇꯧꯏ ꯔꯣꯁꯤꯕꯂꯥ ꯃꯍꯥꯛꯅ ꯄꯥꯔꯤꯕ ꯅꯣꯕꯦꯜ ꯑꯗꯣ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯐꯨꯜ ꯆꯥꯔꯖ ꯑꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯄꯥꯕꯅꯤ ꯄꯨꯛꯅꯤꯡꯗ ꯑꯃꯠꯇ ꯆꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯤꯕꯂꯥꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯕꯦꯜꯗꯣ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯅꯤꯡꯊꯤꯅ ꯊꯥꯔꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯔꯣꯁꯤꯕꯂꯥ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒꯗꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯐꯤꯔꯣꯟ ꯈꯔ ꯇꯥꯔꯤꯕꯗꯣ ꯁꯠ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯤ ꯐꯤꯔꯣꯟꯁꯤꯡ ꯑꯗꯣ ꯔꯣꯁꯤꯕꯂꯥꯒꯤ ꯍꯥꯟꯅ ꯂꯩꯕ ꯐꯤꯔꯣꯟ ꯑꯃꯠꯇ ꯅꯠꯇꯦ ꯔꯣꯁꯤꯕꯂꯥ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯝꯂꯒ ꯂꯩꯔꯤꯕꯁꯦ ꯎꯗꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯔꯣꯁꯤꯕꯂꯥꯅ ꯈꯜꯂꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯃꯒ ꯍꯅꯨꯕ ꯑꯃꯒ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯈꯔꯒ ꯆꯪꯉꯛꯂꯤ ꯃꯗꯨ ꯎꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯦꯟꯊꯣꯛꯂꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯧꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯤ ꯔꯣꯁꯤꯕꯂꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤ ꯑꯗꯣ ꯑꯃꯨꯛ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅ ꯐꯅ ꯇꯧꯔꯤꯉꯩ ꯍꯅꯨꯕꯤ ꯑꯃꯗꯤ ꯍꯅꯨꯕꯗꯣ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯤ ꯉꯪꯁꯤꯟꯅꯔꯤꯕꯁꯤꯡꯗꯣ ꯔꯣꯁꯤꯕꯂꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯈꯣꯟꯗꯤ ꯇꯥꯏ ꯍꯥꯏꯕꯕꯨ ꯃꯔꯤ ꯃꯀꯣꯛ ꯑꯃꯠꯇ ꯁꯝꯅꯗꯦ ꯃꯁꯤꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯂꯝ ꯑꯃꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯈꯤꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯈ꯭ꯔꯤ ꯃꯀꯣꯛꯇꯒꯤ ꯁꯤꯟꯊꯔꯛꯄ ꯏꯅ ꯄꯨꯡꯉꯥꯡ ꯂꯩ ꯃꯐꯝꯗꯨ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠꯅ ꯔꯣꯁꯤꯕꯂꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯤ ꯔꯣꯁꯤꯕꯂꯥ ꯀꯤꯌꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯃꯈꯨꯠꯅꯁꯨ ꯈꯨꯝꯖꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯡꯅꯝ ꯁꯛꯂꯝꯕ ꯉꯔꯪ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯔꯣꯁꯤꯕꯂꯥ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯔꯨꯁꯤꯕꯂꯥ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯃꯥꯡ ꯊꯛꯇ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯔꯨꯁꯤꯕꯂꯥ ꯃꯁꯤꯗꯤ ꯇꯨꯝꯂꯒꯦ ꯀꯥꯟꯅꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯏꯌꯥꯔꯄꯤꯁ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯏꯁꯩ ꯍꯧꯅ ꯂꯩꯈꯠꯂꯒ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯃꯈꯣꯟ ꯍꯧꯅ ꯏꯁꯩ ꯊꯥꯔꯤꯕ ꯑꯗꯣ ꯏꯁꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯩ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯅꯨꯕꯤ ꯑꯃꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯨꯁꯤꯕꯂꯥꯅ ꯏꯁꯩ ꯑꯗꯨꯗ ꯌꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯩ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯏꯁꯩ ꯑꯃ ꯍꯧꯔꯝꯗꯥꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯒꯦꯞ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯔꯨꯁꯤꯕꯂꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯣ ꯄꯨꯁ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯔꯨꯁꯤꯕꯂꯥꯅ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯔꯨꯁꯤꯕꯂꯥ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞ ꯑꯗꯣ ꯁꯨꯞꯆꯜꯂꯒ ꯑꯃꯨꯛꯀꯁꯨ ꯏꯁꯩ ꯑꯗꯣ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟ ꯍꯦꯛ ꯇꯧꯔꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯒꯤ ꯃꯅꯥꯀꯣꯡꯗ ꯌꯩꯁꯜꯂꯗꯨꯅ ꯔꯨꯁꯤꯕꯂꯥ ꯐꯣꯟꯒꯤ ꯏꯌꯥꯔꯄꯤꯁ ꯑꯗꯣ ꯄꯔꯞ ꯂꯧꯊꯣꯛꯂꯒ ꯐꯣꯟ ꯑꯗꯣ ꯂꯪꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩ ꯑꯗꯣ ꯃꯨꯠꯈꯤꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯐꯃꯨꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯔꯒꯔꯛ ꯑꯁꯨꯝ ꯆꯤꯡꯉꯤ꯫ ꯔꯨꯁꯤꯕꯂꯥ ꯀꯤꯃꯜꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤꯕ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯅ ꯉꯥꯟꯕ ꯀꯌꯥ ꯌꯧꯗꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯦꯝ ꯑꯗꯣ ꯂꯥꯝꯂꯒ ꯑꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯝ ꯑꯗꯨꯗ ꯂꯥꯝꯂꯨꯕꯗꯗꯤ ꯂꯦꯝ ꯑꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯔꯨꯁꯤꯕꯂꯥ ꯏ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯍꯦꯟꯅ ꯄꯥꯈꯠꯄ ꯀꯤꯕ ꯄꯣꯛꯂꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯆꯅꯞ ꯂꯥꯎꯕ ꯈꯗꯥꯡ ꯑꯃꯅ ꯊꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯨꯁꯤꯕꯂꯥꯅ ꯇꯨꯡꯗ ꯂꯩꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯔꯛ ꯑꯁꯨꯝ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯔꯨꯁꯤꯕꯂꯥꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯐꯥꯖꯤꯜꯂꯤꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯏꯍꯤꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯏꯅ ꯇꯞ ꯇꯥꯔꯕ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯀꯪꯁꯤꯜꯂꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯨꯁꯤꯕꯂꯥ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯗꯣ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯂꯥꯛꯇꯅ ꯂꯪꯈꯠꯈ꯭ꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯃꯍꯥꯛꯁꯦ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯅꯝꯊꯔꯛꯄꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯝꯁꯤꯟꯈꯤꯕꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯈꯨꯠ ꯑꯅꯤ ꯌꯥꯎꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨꯅ ꯃꯣꯟꯗ ꯅꯝꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯣꯟ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯃꯁꯥꯗꯣ ꯈꯥꯡꯂꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯈꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯔꯨꯁꯤꯕꯂꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯐꯔꯪ ꯀꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝꯅ ꯎꯕꯗꯒꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯨꯒ ꯔꯨꯁꯤꯕꯂꯥꯁꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯨꯁꯤꯕꯂꯥ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯩꯅ ꯄꯨꯡꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯁꯨ ꯑꯃꯠꯇ ꯄꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯦꯝ ꯑꯗꯨꯗꯁꯨ ꯏ ꯄꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯨꯁꯤꯕꯂꯥꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯇꯣꯛꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯍꯨꯠꯇꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕ ꯐꯠꯇꯕ ꯀꯥ ꯑꯁꯤ ꯃꯤ ꯂꯩꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯩ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯔꯨꯁꯤꯕꯂꯥꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯛꯇ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯥ ꯑꯃꯅ ꯂꯦꯝꯅ ꯊꯣꯝꯗꯨꯅ ꯍꯅꯨꯕꯤ ꯑꯃꯕꯨ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯗꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨ ꯅꯠꯇꯦ ꯑꯩꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯀꯥ ꯕꯔꯥ ꯁꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯣ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯕ ꯁꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯒꯠꯇꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯃꯗꯤ ꯑꯩꯅ ꯁꯤꯗꯣꯛꯄ ꯁꯦꯡꯗꯣꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯋꯥꯏꯕꯌꯦꯜ ꯑꯗꯨ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯉꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯐꯔꯨꯔꯕꯅꯤ ꯑꯗꯨ ꯉꯁꯤ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯑꯗꯨꯕꯨ ꯔꯣꯁꯤꯕꯂꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛꯀꯤꯕ ꯃꯇꯝ ꯃꯁꯦ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯍꯥꯛꯅ ꯍꯥꯏꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯐꯔꯦ ꯏꯕꯦꯝꯃ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯛꯂꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯀꯤꯔꯒꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃ ꯁꯤꯜꯂꯒꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯣꯁꯤꯕꯂꯥ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯛꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯈꯤ ꯀꯥ ꯊꯪꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯅꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯕꯤꯅꯣꯏ ꯑꯃꯗꯤ ꯒꯣꯃꯇꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯔꯤ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯝꯗꯧꯅ ꯂꯩꯔꯝꯒꯗꯅꯤ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯤ ꯕꯤꯅꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯤ ꯔꯣꯁꯤꯕꯂꯥꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯔꯣꯁꯤꯕꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯀꯧꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯇꯤ ꯌꯨꯝꯕꯨꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯕꯤꯅꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯍꯥꯛꯇꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝꯕꯨꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯕꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯛꯏ ꯌꯨꯝꯕꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯕꯤꯅꯣꯏꯅ ꯀꯟꯅ ꯀꯧꯕꯗꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯣ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯔꯣꯁꯤꯕꯂꯥꯁꯨ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯗ ꯕꯤꯅꯣꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯅꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯤꯕꯂꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯑꯗꯨꯃꯛꯄꯨ नुपा अदुता आयनगी ओइबा मतेंग लौखत्तुना महाकु फाजिन पुनसिनहनबदि यादबनिना हाइबदि बुट प्रेट लाई हाइबसिदि फाबा पुनबा अमदि मदुगी मतांगदा केस लैतबनिना यामना कन्न nganglubadi याद्रै हाइबदि महान मचिन पेन चैरंबा नतना मसिदगिदि बिनोइना महाकना थमखिबा डिपोजिट अदो हंतोर उ हाइदुना नमदुना हंतोखल्लि अदुगा रोसिबलाबु पुदुना महाकि मयुमलोमदा हनखि रोसिबलाना हनख्रबा मतुंग नोमनिनी हुमनी फावबा का अदुगी मनुंगदा लाव खोंगबा अमति साथीना तमनबा कया अमा हेंजल्लकपदगी मफमदा लेरंबा अनकपदा लेरिबा कासिंग अदुदा लेरंबा मियोय खुदिमा मागी मयुमदा लोइनमक हनखि मदुगी मतुंगदगिदि युम्बु नुपा अदुना अइना सेंदो खरगी हेना फंगनिंबा पामबदगी अमाइबना चही अमा हेना थमगनु हाइबा मफम मसिदा अइना मी थमजलुबदगी अइना मांगजबनी हतमुक्ति अमाइबा अदुगी पाउताक मतुंगिना अइ हतमुक्ति चही अमदे मी थमलरोइगे असुमना खतुना महाक तक्सी सोनुना लेहौगी महाना ममांग थक्ता लाई खरबा मतमदा का असिमदि चही अमदे मी अमदा थमलुरगनु हाइखिबनी अदुबु युम्बु नुपा अदुना चही अमा फागथबा सुमनगी निमित कुनगो हुमदुनी खतम ngairi थंबा यारदि खंदुना थमलुबदगी महाकी मफम मदो पुंगताक ताकपा मी लेनतबा का ngakta ngaiduna lehukibani asidagidi mahagna चही अमा फाद्रिबा फावबदि अमदसु अमता थमलरोय हाइदुना महागना मफम मदुमा बेन तक्सिंदुना हाइबदि थिंजुंदुना थमखि सोमदना कमदौरी रोसिबेला मयुमदा हलकलबा फावबदा खंगलाव लावबा अमति कोइलाव लावबना चिंबा कया अमत तौरकपदगी मागी पाबुंग बिनोइना अमाइबा अमतनादुना लाइटिंग खोइरमबदगी रोसिबेला तमना फरक्तुना महौसागे पुंसिदा हंजिनखि वारी असि मतंग असिदा लुसिनजरी वारी असि पाथोकचबा मतमदा सोइके लानखिबा असोइ अरानखिबि ताबिरिबा पुनमकना पुक्चल चाउना नापिगनी मयामबु अरोइबदा अमुक्का हन्ना खुरुमजरी।